ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯅꯤ, ꯑꯌꯤꯡꯕꯤ ꯆꯦꯡ ꯈꯔ ꯈꯞꯀꯦ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯈꯞꯂꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯐꯩ ꯌꯨꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯒ ꯃꯍꯥꯛꯀꯗꯪ ꯆꯥꯕꯅꯤ꯫ ꯃꯆꯜ ꯅꯨꯄꯤ ꯑꯃ ꯂꯩ, ꯊꯕꯥꯇꯣꯟ ꯀꯧꯏ, ꯃꯔꯛ ꯃꯔꯛꯇ ꯁꯤꯗ ꯂꯥꯛꯏ꯫ ꯑꯌꯤꯡꯕꯤ ꯃꯤ ꯌꯥꯝꯅ ꯆꯝꯃꯤ, ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯤꯡꯒ ꯃꯥꯒꯤ ꯂꯝꯆꯠꯀ ꯌꯥꯝꯅ ꯆꯥꯟꯅꯩ, ꯏꯪ ꯏꯪ ꯂꯥꯎꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯊꯕꯛ ꯁꯨꯍꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯌꯤꯡꯕꯤ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯡ ꯈꯞꯂꯤꯉꯩ ꯑꯗꯨꯗ ꯃꯃꯤꯠꯇꯨꯅ ꯍꯦꯛ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯂꯨꯏ꯫ ꯌꯦꯡꯂꯨꯕꯗ ꯊꯣꯡꯒꯥꯜ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯆꯦꯡ ꯈꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯃꯃꯤꯠꯇꯨ ꯀꯨꯞꯇ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯣꯝꯗ ꯃꯍꯥꯛ ꯌꯦꯡꯏ꯫ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨ ꯑꯅꯤꯔꯛ ꯁꯨꯔꯤ ꯃꯍꯥꯛꯅ ꯎꯔꯛꯄ, ꯉꯁꯤꯒꯤ ꯑꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯔꯤ꯫ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯃꯪꯒꯣꯜꯗꯒꯤ ꯂꯦꯞꯂꯒ ꯌꯦꯡꯕ ꯑꯣꯏꯕꯅ ꯅꯨꯄꯤꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯈꯤꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯃꯍꯥꯛꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯀꯅꯥꯅꯣ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ? ꯉꯁꯤꯒ ꯊꯥꯅ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯦ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯤꯁꯦ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯃꯁꯛ ꯑꯁꯤꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯥꯅ ꯊꯣꯡꯒꯥꯜ ꯅꯥꯀꯜ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯂꯩꯔꯕ ꯀꯔꯤꯒꯨꯝꯕ ꯍꯪꯅꯤꯡꯕ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯀꯣꯛꯅ ꯂꯥꯝꯕ ꯐꯪꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯅꯨꯄꯤꯗꯨ ꯌꯦꯡꯕꯗ ꯃꯁꯥ ꯈꯔ ꯑꯗꯨꯝ ꯄꯥꯏ, ꯀꯥ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯃꯊꯃꯣꯏ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯜꯂꯛꯏ꯫ ꯃꯥꯅ ꯁꯤꯗ ꯁꯨꯝ ꯂꯦꯞꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒ ꯂꯩꯕꯖꯥꯠꯅꯣ? ꯁꯤꯗ ꯆꯪꯂꯛꯄꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯛꯂꯁꯤꯔꯅꯦ? ꯑꯗꯨꯝꯅ ꯂꯦꯞꯂꯝꯂꯒ ꯈꯪꯍꯧꯗꯅ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤ ꯍꯥꯏꯕꯁꯨ ꯑꯌꯤꯡꯕꯤꯅ ꯈꯪꯏ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯅꯤ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡ ꯃꯇꯝ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯥꯏ ꯑꯣꯏꯔꯝꯕ ꯀꯥꯏꯅꯁꯨ ꯈꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯃꯛꯁꯨ ꯅꯠꯇ꯭ꯔꯤ꯫ ꯑꯃꯨꯛ ꯈꯜꯂꯛꯏ, ꯍꯣꯏꯗ ꯀꯔꯤ ꯄꯥꯝꯕꯅꯣ, ꯀꯔꯤ ꯍꯪꯅꯤꯡꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯦꯛꯇ ꯊꯣꯛꯂꯒ ꯍꯪꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯌꯤꯡꯕꯤ ꯆꯦꯡ ꯈꯞꯂꯤꯕ ꯌꯥꯡꯀꯣꯛꯇꯨ ꯊꯝꯂꯝꯗꯨꯅ ꯃꯪꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ, ꯑꯗꯨꯒ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯈꯔ ꯆꯠꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅꯗꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯔ ꯍꯦꯛ ꯆꯠꯄꯒ ꯉꯁꯥꯏ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯈꯣꯡ ꯊꯥꯡꯈꯤ꯫ ꯃꯗꯨꯗ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ, ꯆꯠꯈ꯭ꯔꯦꯅꯦ, ꯑꯋꯥꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯊꯣꯛꯂꯛꯄꯁꯤꯗ ꯆꯠꯈ꯭ꯔꯤꯕ ꯖꯥꯠꯂꯥ? ꯀꯅꯥꯅꯣ ꯃꯥꯕꯨ? ꯑꯩꯅꯗꯤ ꯃꯥꯒ ꯎꯅꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯒꯦ ꯇꯧꯔꯤ, ꯆꯠꯈ꯭ꯔꯦ ꯃꯥꯗꯤ꯫ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯒꯤ ꯊꯥꯒꯣꯏꯅ ꯀꯧꯔꯛꯏ, ꯕꯦꯝꯃ, ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ? ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯀꯧꯔꯛꯄꯁꯤꯗꯒꯤ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ, ꯀꯩꯁꯨ ꯆꯠꯄ ꯅꯠꯇꯦꯗꯩꯅꯦ, ꯏꯅꯦ ꯂꯥꯛꯏꯅꯦ, ꯏꯟꯁꯥꯡ ꯈꯔ ꯄꯨꯔꯛꯏ, ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯒꯣꯏꯅ ꯍꯥꯏ, ꯏꯆꯥ ꯅꯨꯄꯤꯗꯨ ꯂꯥꯛꯑꯝꯃꯤ, ꯃꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯈꯔ ꯄꯨꯔꯛꯂꯝꯕ, ꯑꯗꯨꯗ ꯅꯈꯣꯏꯒꯤꯁꯨ ꯈꯔ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ꯫ ꯏꯆꯦ ꯇꯝꯐꯥ ꯂꯥꯛꯑꯝꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯆꯪꯉꯝꯗꯦꯅ, ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯍꯧꯗꯦ꯫ ꯂꯥꯛꯑꯝꯃꯦ, ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯀꯨꯏꯅꯒ ꯂꯩꯔꯝꯕ ꯅꯠꯇꯦꯗ, ꯊꯕꯛ ꯂꯩꯌꯦꯗꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯀꯩꯅꯣꯝꯃ ꯆꯥꯁꯤ ꯍꯥꯏꯌꯨꯀꯣ ꯏꯅꯦ꯫ ꯍꯥꯏꯒꯦ, ꯁꯤ ꯍꯥꯟꯅ ꯂꯧꯁꯤꯜꯂꯣ, ꯃꯥꯏꯔꯦꯟ ꯑꯃ ꯌꯥꯎꯕꯅꯤ, ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯝꯕꯗꯤ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯐꯖꯅ ꯐꯨꯠꯅꯕ꯫ ꯍꯣꯏ ꯏꯅꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯣ꯫ ꯍꯣꯏꯗ, ꯉꯥꯏꯍꯥꯛ ꯐꯝꯗꯣꯛꯄ ꯍꯥꯏꯗꯨꯅꯤ, ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯂꯥꯛꯂꯝꯕꯒꯤ ꯀꯣꯏꯔꯥꯡ ꯂꯥꯡꯕꯗ ꯄꯣꯊꯥꯕꯒ ꯑꯃꯠꯇ ꯐꯪꯕꯖꯥꯠ ꯅꯠꯇꯦ, ꯐꯝꯒꯦꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯥꯟ ꯃꯆꯥꯗꯨꯗ ꯐꯝꯊꯩ꯫ ꯑꯌꯤꯡꯕꯤ ꯄꯣꯠ ꯆꯩꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯝꯃꯤ꯫ ꯊꯥꯒꯣꯏꯅ, ꯅꯪꯗꯤ ꯆꯦꯡ ꯈꯞꯂꯤꯕ ꯑꯣꯏꯔꯦ? ꯈꯔ ꯈꯞꯂꯝꯕꯅꯤ ꯏꯅꯦ, ꯇꯧꯁꯤꯟꯒꯗꯧꯅꯤ, ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ꯫ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯏꯃꯨꯡ ꯑꯃꯕꯨ ꯅꯤꯡꯊꯤꯅ ꯁꯦꯝꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯖꯥꯠ ꯊꯤꯕꯅꯤ, ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯏꯅꯦ, ꯅꯨꯄꯤꯅꯕꯨ ꯌꯨꯝ ꯀꯣꯏꯕ ꯍꯩꯔꯕ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ, ꯅꯨꯡꯉꯥꯏꯒꯦ ꯍꯦꯛꯇꯅꯤ꯫ ꯅꯈꯣꯏꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯂꯩꯔꯦꯗꯣ,
ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯤ ꯄꯣꯠꯅꯤꯗ ꯁꯨꯔ ꯅꯣꯝꯂꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯔ ꯁꯥꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯅꯃꯧꯅ ꯄꯥꯝꯖꯕꯁꯨ ꯑꯗꯨꯅꯤ ꯀꯩꯅꯣ ꯂꯩꯕ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯊꯥꯒꯣꯏꯅ ꯑꯌꯤꯡꯕꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯏ ꯑꯃꯔꯣꯝꯗ ꯑꯌꯤꯡꯕꯤ ꯑꯁꯤ ꯑꯇꯣꯝꯕꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯆꯤꯡꯂꯦꯝꯕꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯃꯛ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯍꯧꯖꯤꯛꯇꯁꯨ ꯃꯍꯥꯛꯅ ꯆꯤꯡꯅꯈꯤꯕ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯦꯛ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯝꯒꯗꯕꯅꯤ ꯃꯈꯣꯏꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅ ꯃꯍꯥꯛꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ ꯊꯥꯒꯣꯏꯅ ꯏꯍꯦ ꯉꯔꯥꯡ ꯑꯩꯅ ꯇꯥꯕ ꯄꯥꯎꯗꯣ ꯆꯨꯝꯂꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯄꯥꯎꯕꯅꯣ ꯏꯅꯦ ꯍꯦꯔꯥ ꯅꯆꯟꯅꯨꯄꯤ ꯊꯕꯥꯇꯣꯟꯗꯣ ꯊꯥ ꯂꯦꯞꯂꯦꯗꯣ ꯑꯣ ꯆꯨꯝꯂꯕꯅꯤ ꯏꯅꯦ ꯉꯔꯥꯡ ꯂꯝꯕꯤꯗ ꯅꯤꯡꯊꯦꯝꯒ ꯊꯦꯡꯅꯕꯗ ꯅꯤꯡꯊꯦꯝꯅ ꯃꯈꯣꯏ ꯇꯥꯆꯧꯗ ꯍꯔꯥꯎꯅ ꯇꯝꯂꯝꯃꯤ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯉꯔꯥꯡ ꯃꯝꯁꯤꯜꯂꯛꯄꯗꯨꯗ 이봉원아 ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯕ ꯀꯌꯥ ꯍꯔꯥꯎꯔꯤ ꯑꯩꯗꯤ ꯄꯨꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦ ꯌꯥꯝꯅ ꯍꯔꯥꯎꯏ ꯏꯅꯦ ꯑꯩꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯐꯪꯖꯔꯗꯤ ꯐꯅꯤ ꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯐꯪꯖꯕ ꯑꯣꯏꯁꯅꯨ ꯑꯩꯅꯁꯨ ꯃꯈꯣꯏ ꯇꯥꯆꯧꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯤ 이베ꯃꯒ ꯅꯤꯡꯊꯦꯝꯒ ꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯔꯒ ꯄꯤꯖꯁꯦꯅ ꯍꯥꯏꯔꯤꯅꯤ ꯄꯤꯖꯗꯧꯅꯤ ꯌꯥꯔꯤꯀꯥꯟꯗ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯍꯪꯂꯒ ꯄꯤꯖꯍꯧꯒꯗꯕꯅꯤ ꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯔꯔꯣꯏ ꯍꯦꯛꯇ ꯊꯥ ꯃꯁꯤꯡ ꯁꯨꯖꯟꯈꯤꯗꯧꯕ ꯑꯉꯥꯡ ꯍꯦꯛ ꯎꯅꯕꯗꯒꯤꯗꯤ ꯐꯅ ꯆꯥꯅꯤꯡꯂꯁꯨ ꯃꯇꯝ ꯈꯔꯗꯤ ꯆꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯤ ꯏꯅꯦꯅꯁꯨ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯆꯥꯛ ꯀꯧꯅꯤ ꯍꯣꯏꯅꯦ ꯅꯈꯣꯏꯅꯦ ꯅꯆꯟꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯃꯤꯔꯥꯏꯕ ꯈꯛ ꯇꯧꯅꯨꯀꯣ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯕ ꯐꯔꯦ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯄꯦꯜꯂꯅꯤ ꯂꯨꯅ ꯇꯧꯅꯤꯗ ꯏꯅꯦ ꯏꯆꯜꯁꯨ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯌꯥꯝꯅ ꯀꯦꯅ ꯊꯝꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯏꯄꯥꯟ ꯊꯥꯕ ꯂꯣꯏꯔꯒ ꯁꯤꯗ ꯂꯩꯖꯁꯠ ꯑꯩ ꯁꯦꯕꯥ ꯇꯧꯕꯤꯒꯦ ꯍꯥꯏꯗꯅ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯥꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯅꯤ ꯑꯁꯨꯝꯅ ꯇꯧꯒꯦ ꯈꯜꯂꯤ ꯇꯧꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ ꯍꯌꯦꯡ ꯅꯪꯒꯤꯗꯁꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯁꯤꯗ ꯂꯩꯔꯒ ꯇꯧꯖꯁꯅꯤ ꯉꯥꯏꯈꯣꯅꯤ ꯅꯈꯣꯏꯒꯤꯅ ꯀꯃꯥꯏ ꯇꯧꯔꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯋꯥꯍꯪ ꯑꯁꯤꯗ ꯑꯌꯦꯡꯕꯤ ꯏꯀꯥꯏꯕꯅ ꯍꯦꯟꯈꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯊꯥꯒꯣꯏ ꯈꯪꯉꯤ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯌꯨꯅꯦ ꯅꯈꯣꯏꯒꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯇꯞꯅ ꯈꯨꯝꯃꯤ ꯏꯅꯦ ꯈꯪꯗ꯭ꯔꯤꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯔꯕꯅꯤ ꯌꯥꯝꯅ ꯀꯨꯏꯊꯕ ꯍꯧꯅꯗꯦ 이봉원ꯗ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯏꯅꯦꯅ ꯀꯜꯂꯤꯉꯩ ꯏꯁꯨ ꯀꯥꯏꯗꯨ ꯂꯧꯔꯝꯒꯦꯅꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯥꯇꯣꯟ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯅꯝꯃ ꯑꯃꯗꯤ ꯃꯕꯨꯡꯅ ꯃꯥꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯤꯕꯅꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯄ ꯑꯣꯏꯕꯅ ꯀꯔꯤꯅꯣ ꯄꯨꯕ ꯌꯥꯕꯁꯨ ꯄꯨꯔꯛꯏ ꯍꯔꯥꯎꯅ ꯃꯍꯥꯛ ꯂꯥꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯥꯒꯣꯏꯁꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ ꯆꯥꯛ ꯏꯁꯤꯡꯒꯤ ꯐꯤꯕꯝꯅ ꯀꯝꯗꯧꯔꯦ ꯄꯪꯊꯦꯡꯅꯁꯨ ꯆꯥꯒꯅꯨꯀꯣ ꯉꯟꯅ ꯍꯦꯛꯇ ꯐꯠ ꯆꯥꯊꯣꯛꯅꯧ ꯑꯌꯤꯡꯕꯤꯅ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦꯁꯨ ꯁꯤꯗ ꯆꯥꯒꯗꯕꯅꯤꯀꯣ ꯌꯥꯔꯦ ꯏꯅꯦꯗꯤ ꯆꯥꯔꯛꯑꯦ ꯍꯩꯃ ꯀꯩꯒꯤ ꯆꯥꯔꯛꯏꯅꯣ ꯉꯔꯥꯡ ꯏꯅꯦꯗ ꯑꯩꯅ ꯉꯁꯤ 이베ꯃ ꯂꯥꯛꯀꯅꯤ ꯁꯤꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯁꯦꯅ ꯍꯥꯏꯔꯝꯈꯤꯕꯗꯨꯕꯨ ꯌꯥꯝꯅ ꯆꯥꯔꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ 이ꯅꯦꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯍꯦꯛ ꯊꯣꯡ ꯂꯩꯔꯝꯕ ꯆꯥꯔꯣꯏꯒꯦꯅ ꯈꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯆꯥꯊꯣꯛꯂꯨꯔꯕ ꯈꯔ ꯑꯗꯨꯏꯁꯨ ꯁꯤꯗ ꯆꯥꯈꯤꯒꯗꯕꯅꯤꯀꯣ ꯍꯣꯏ ꯆꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯅꯦ ꯆꯥꯛꯄꯨꯗꯤ ꯃꯨꯜꯂꯤ ꯉꯥ ꯊꯣꯡꯕꯁꯦ ꯃꯍꯤ ꯈꯔ ꯀꯪꯁꯤꯜꯍꯟꯈꯤꯒꯦ ꯇꯧꯕꯅꯤ ꯀꯨꯏꯔꯔꯣꯏꯗ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨ ꯏꯅꯦꯅꯦ ꯃꯄꯥꯜꯗ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯌꯤꯡꯕꯤꯒ ꯊꯕꯥꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯏ ꯊꯕꯥꯇꯣꯟꯅ ꯍꯥꯏ ꯏꯅꯝꯃ ꯆꯥꯛꯁꯦ ꯊꯤꯖꯤꯟꯕ ꯍꯧꯔꯣꯔꯥ ꯌꯥꯅꯤ ꯏꯅꯝꯃ ꯇꯧꯒꯦ ꯑꯩ ꯑꯗꯨꯝ ꯊꯤꯔꯛꯂꯒꯦ ꯅꯪ ꯋꯥꯅꯕꯅꯤ ꯉꯁꯥꯏꯗꯒꯤꯁꯨ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯀꯩꯁꯨ ꯋꯥꯗꯦꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯁꯥ ꯋꯥꯍꯟꯕ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯑꯔꯨꯝ ꯑꯔꯥꯛꯀꯝꯇ ꯊꯥꯡꯅꯀꯅꯨꯀꯣ ꯇꯥꯟꯖꯥꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯂꯩꯔꯤ ꯃꯆꯜ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯅꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯕꯥꯇꯣꯟꯅ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯗꯤ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯑꯁꯨꯝꯅ ꯍꯥꯏꯗꯣꯔꯛꯏ 이베ꯃ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯒꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯑꯣꯏꯔꯝꯗꯧꯕ ꯍꯦꯛ ꯃꯥꯜꯂꯤ ꯊꯕꯥꯇꯣꯟꯅ ꯀꯩ ꯋꯥꯅꯣ ꯏꯅꯝꯃ ꯍꯦꯛꯇ ꯍꯪꯉꯨ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯥꯛꯇꯨꯅ ꯂꯦꯞ ꯂꯩꯌꯦ
ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯁꯛ ꯈꯪꯗꯦ꯫ ꯑꯍꯨꯝ ꯃꯔꯤꯔꯛ ꯁꯨꯔꯦ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯊꯣꯡꯒꯥꯜ ꯅꯥꯀꯜ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯈꯪꯗꯦꯕ ꯑꯗꯨꯗꯤ ꯏꯅꯝꯃ, ꯈꯪꯗꯦ ꯍꯥꯏꯕ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯤꯡꯕ ꯐꯥꯎꯔꯤꯕ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯍꯦꯛ ꯂꯦꯞꯂꯤꯕ꯫ ꯂꯦꯞꯄ ꯍꯥꯏꯕꯗꯨꯁꯨ ꯆꯨꯝꯅ ꯂꯦꯞꯄ ꯅꯠꯇꯦ, ꯃꯃꯥꯏꯗꯣ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯣꯏꯕ꯫ ꯏꯅꯝꯃꯅ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯪꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯈꯖꯤꯛ ꯍꯦꯛ ꯆꯠꯄꯒ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯥꯁꯨ ꯍꯦꯛꯇ ꯆꯠꯈꯤ꯫ ꯃꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯅꯝꯃꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏ ꯊꯕꯥꯇꯣꯟ꯫ ꯃꯅꯝꯃꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯏ ꯍꯩꯖꯩ ꯃꯊꯟꯇ꯫ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯦ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯨꯄꯤꯗꯨꯕꯨ ꯏꯅꯝꯃ ꯑꯍꯜ ꯇꯔꯨꯕꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ? ꯆꯤꯡꯅꯐꯝꯁꯨ ꯊꯣꯛꯏ꯫ ꯃꯅꯝꯃ ꯑꯍꯜ ꯑꯁꯤ ꯃꯍꯥꯛ ꯑꯃꯗꯤ ꯃꯕꯨꯡꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯕꯨꯡꯅ ꯃꯅꯝꯃ ꯑꯍꯜꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯅꯝꯃ ꯑꯍꯜ ꯇꯔꯨꯕꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯊꯛꯇꯅꯤ ꯅꯨꯡꯁꯤꯔꯕ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯤꯈꯤꯕ꯫ ꯃꯃꯥ ꯃꯄꯥꯕꯨ ꯃꯅꯝꯃ ꯑꯍꯜ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯁꯤꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯇꯔꯨꯕꯤꯕꯨ ꯏꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯂꯦꯞꯂꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯏꯔꯩ ꯑꯃ ꯂꯩꯇꯥꯖꯗꯦ꯫ ꯃꯥꯅꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯝꯃ ꯑꯇꯣꯝꯕꯤꯁꯤꯒ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯑꯌꯤꯡꯕꯤꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯏꯅꯝꯃ, ꯀꯅꯥꯁꯨ ꯑꯣꯏꯔꯝꯃꯣꯏꯁꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯂꯦꯞꯂꯝ ꯑꯣꯏꯔꯤꯅꯦꯕ꯫ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗꯗꯤ ꯏꯅꯝꯃ ꯍꯥꯏꯐꯦꯠ ꯆꯤꯡꯅꯩ꯫ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦꯗꯣ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯏꯅꯝꯃ, ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯆꯥꯛ ꯑꯣꯏꯅ ꯊꯤꯔꯛꯂꯒꯦ ꯍꯥꯏꯔꯒ ꯄꯨꯈꯝ ꯀꯔꯤ ꯀꯔꯥ ꯊꯥꯡꯗꯣꯛꯄ ꯍꯧꯏ꯫ ꯃꯊꯃꯣꯏ ꯑꯗꯨꯗꯗꯤ ꯈꯧꯔꯥꯡꯕꯅ ꯂꯣꯏ ꯍꯩꯖꯩ ꯃꯊꯟꯇ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ? ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯩꯍꯧꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ? ꯐꯠꯇꯕ ꯃꯥꯗꯤ ꯐꯠꯇꯅ ꯑꯗꯨꯝ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯀꯩꯗꯧꯒꯦ? ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯦꯕ ꯃꯥ꯫ ꯋꯥꯁꯦ ꯌꯥꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯃꯥꯗ ꯐꯠꯇꯕꯁꯦ ꯑꯣꯛꯈꯥꯛ ꯌꯥꯝꯅ ꯐꯠꯇꯕꯖꯥꯠꯅꯤꯀꯣ꯫ ꯇꯧꯕꯅ ꯃꯔꯣꯜ ꯑꯃ ꯉꯝꯂꯤꯕ, ꯈꯥꯏꯅꯔꯒ ꯏꯟꯊꯣꯛꯂꯒ ꯂꯩꯔꯕ ꯃꯥꯅ ꯁꯤꯗ ꯂꯥꯛꯈꯥꯞ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯃꯥꯕꯨ ꯇꯥꯆꯧꯅ ꯈꯛ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ ꯃꯥꯜꯂꯤꯅꯦ꯫ ꯀꯅꯥꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏꯅ ꯇꯧꯔꯛꯏꯅꯣ? ꯆꯥꯛ ꯏꯁꯤꯡ ꯊꯤꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯣꯏꯔꯦ ꯊꯥꯒꯣꯏꯅ꯫ ꯅꯈꯣꯏꯕꯨ ꯊꯦꯡꯂꯦꯅꯦ, ꯆꯥꯔꯁꯤꯅꯦ, ꯄꯨꯡꯁꯤ ꯑꯥ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ꯫ ꯂꯣꯏꯔꯦ ꯏꯅꯦ, ꯆꯥꯕ ꯌꯥꯔꯅꯤ꯫ ꯏꯅꯦ ꯍꯥꯟꯅ ꯁꯣꯝꯗ ꯐꯝꯕꯤꯔꯔꯣ, ꯑꯩ ꯂꯥꯏꯔꯤꯅꯦ, ꯃꯈꯣꯏ ꯍꯥꯟꯅ ꯀꯧꯅꯦ꯫ ꯑꯌꯤꯡꯕꯤꯅ ꯑꯩ ꯀꯧꯁꯤꯜꯂꯛꯂꯒꯦ, ꯏꯅꯦ ꯐꯝꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯐꯝꯊꯩ꯫ ꯑꯌꯤꯡꯕꯤꯅ ꯃꯈꯣꯏꯕꯨ ꯀꯧꯔꯨꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯧꯏ꯫ ꯊꯥꯒꯣꯏꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯆꯥꯎꯋꯣ ꯆꯥꯎꯋꯣ, ꯅꯄꯨꯛ ꯄꯣꯛꯈꯥꯏꯈꯩ ꯆꯥꯎ꯫ ꯅꯆꯦꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯤ ꯃꯍꯥꯎ ꯌꯥꯝ ꯂꯩꯕꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯍꯥꯏ, ꯍꯥꯎꯇ꯭ꯔꯕꯁꯨ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤꯀꯣ, ꯑꯃꯠꯇ ꯂꯦꯝꯍꯟꯕꯒ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯕꯥꯇꯣꯟꯅ ꯆꯥꯛ ꯆꯥꯗꯨꯅ, ꯌꯥꯝꯅ ꯍꯥꯎꯏ ꯀꯩꯅꯣ ꯏꯅꯝꯃ, ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯕꯁꯤꯗꯤꯀꯣ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯔꯣ꯫ ꯊꯥꯒꯣꯏꯅ, ꯏꯔꯣꯝꯕ ꯁꯣꯝꯗ ꯂꯩꯀꯣ, ꯁꯦꯁꯦ, ꯏꯔꯣꯝꯕꯁꯤꯡꯅꯒ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ, ꯈꯔ ꯇꯣꯠꯂꯒ ꯆꯥꯎ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯑꯌꯤꯡꯕꯤꯁꯨ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯏ꯫ ꯑꯗꯨꯕꯨ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯏꯁꯤꯡ ꯁꯤꯡꯅꯕ ꯑꯃ ꯂꯩꯕꯅ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯕꯗꯤ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯃꯅꯝꯃꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯅꯝꯃꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯑꯣꯡ ꯑꯃꯗ ꯆꯥꯔꯤ꯫ ꯃꯕꯨꯡꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯕꯨꯡꯁꯨ ꯑꯗꯨꯃꯛꯅꯤ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ꯫ ꯊꯥꯒꯣꯏꯅ, ꯍꯩꯃꯥ, ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯀꯩꯗꯧꯔꯦ? ꯆꯥꯁꯤꯜꯂꯨꯅꯦ꯫ ꯍꯣꯏꯅꯦ꯫ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯥꯈꯠꯆꯔꯤꯕꯗꯤ ꯃꯤꯐꯠꯇ ꯃꯅꯝꯃ ꯑꯍꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯛ ꯐꯕꯤ ꯃꯅꯝꯃ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯊꯃꯣꯏꯕꯨ ꯀꯥꯏꯍꯟꯒꯗ꯭ꯔꯥ ꯑꯁꯤꯅꯤ꯫ ꯃꯁꯤ ꯃꯍꯥꯛ ꯄꯥꯝꯗꯦ꯫ ꯑꯆꯧꯕ ꯋꯥꯐꯝ ꯑꯃꯁꯨ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯣꯠꯁꯤꯟꯗꯨꯅꯒ ꯊꯝꯂꯤ꯫ ꯍꯦꯟꯅ ꯃꯍꯥꯛ ꯄꯥꯈꯠꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯅꯤ ꯆꯤꯡꯂꯦꯝꯕ ꯃꯁꯥꯗꯣ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯊꯕꯛ ꯆꯠꯇꯕ꯫ ꯊꯥꯒꯣꯏꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ, ꯀꯝꯗꯧꯔꯦ? ꯃꯥꯕꯨ ꯆꯥꯛ ꯈꯔ ꯆꯥꯕ꯭ꯔꯣ? ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯈꯟꯕꯤ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯕꯤ꯫
ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯊꯥꯒꯣꯏ ꯇꯝꯐꯥꯃꯅꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤ ꯂꯩꯔꯝꯕ ꯇꯔꯨꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯆꯪꯕ ꯉꯝꯈꯤꯗꯕꯅꯤ ꯑꯌꯤꯡꯕꯤꯅ ꯈꯨꯝꯃꯤ ꯆꯥꯛꯇꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦꯅꯤ ꯆꯝꯐꯨꯠꯇꯤ ꯈꯔ ꯆꯥꯈ꯭ꯔꯦ ꯆꯥꯛ ꯈꯔ ꯆꯥꯔꯕꯗꯤ ꯐꯒꯗꯕꯅꯤ ꯐꯔꯦ ꯆꯝꯐꯨꯠꯄꯨ ꯆꯥꯔꯕꯁꯨ ꯃꯕꯨꯛꯇ ꯈꯔꯗꯤ ꯇꯥꯔꯦꯗꯅ ꯌꯥꯝꯅ ꯆꯥꯎ ꯍꯥꯏꯕꯒ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯥꯗꯤ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯥ ꯃꯥꯕꯨ ꯃꯥꯡꯒꯣꯜꯗ ꯂꯩꯍꯧꯏ ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯐꯧꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯐꯩꯖꯨꯞ ꯃꯆꯥ ꯑꯃ ꯁꯨꯞꯂꯒ ꯆꯤꯡꯂꯦꯝꯕ ꯐꯛ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯊꯥꯒꯣꯏꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯌꯥꯡꯊꯣꯛꯄ꯭ꯔꯅꯦ ꯇꯞꯅ ꯃꯁꯤ ꯂꯦꯡꯂꯛꯏ ꯋꯥꯗꯤ ꯈꯨꯝꯗꯦ ꯊꯥꯒꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯍꯧꯖꯤꯛꯀꯥꯟꯁꯤ ꯂꯣꯛ ꯂꯩꯍꯧ ꯑꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯑꯏꯪ ꯑꯁꯥ ꯎꯅꯔꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯐꯅꯤꯗ ꯕꯦꯝꯃ ꯅꯪꯕꯨ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥꯒ ꯐꯨꯠꯄ ꯅꯠꯇ꯭ꯔꯣ ꯉꯔꯥꯡꯕꯨꯗꯤ ꯐꯨꯠꯂꯤ ꯉꯁꯤꯒꯤꯗꯤ ꯐꯨꯠꯇ꯭ꯔꯤ ꯍꯥꯏꯕ ꯐꯨꯠꯄ ꯀꯩꯗꯧꯒꯦ ꯆꯥꯡ 나ꯏꯅ 3-4ꯔꯛ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯐꯨꯠꯄꯒꯤ ꯃꯅꯨꯜꯗꯨ ꯂꯧꯔꯕꯗꯤ ꯑꯅꯥꯕꯁꯤ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯍꯦꯛꯂꯨꯒꯦ ꯌꯥꯔꯦ ꯏꯅꯦ ꯍꯦꯛꯄꯤꯔꯒꯦ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯌꯨ ꯅꯪ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤ ꯑꯗꯨꯅꯕꯨ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤꯅ ꯊꯥꯒꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯌꯤꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯁꯤꯗ ꯁꯨꯝ ꯍꯤꯞꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤꯔꯥ ꯏꯃꯨꯡꯗ ꯂꯩꯃꯟꯗꯅ ꯏꯁꯥꯁꯤ ꯋꯥꯔꯦ ꯃꯄꯥꯜꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯦ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯆꯥꯅꯤꯡꯕ ꯑꯝꯇꯗꯤ ꯍꯥꯏꯌꯨ ꯑꯩ ꯊꯧꯔꯥꯡ ꯇꯧꯒꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦꯗ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯒꯅꯨ ꯆꯥꯅꯤꯡꯕ ꯑꯝꯇꯗꯤ ꯍꯥꯏꯌꯣꯕ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯁꯨꯀꯟ ꯈꯟꯈꯠꯂꯔꯣꯏ ꯅꯪꯅ ꯑꯁꯨꯝꯅ ꯅꯥꯗꯨ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯄꯥꯈꯠꯆꯩ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯈꯠꯆ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯍꯪꯉꯤ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅꯦ ꯋꯥꯍꯪ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯀꯔꯤ ꯋꯥꯍꯪꯅꯣꯗꯨꯕꯣ ꯈꯨꯝꯃꯨꯅꯦ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯌꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯍꯟꯕꯤꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯋꯥꯈꯜꯁꯤꯗ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯂꯩꯇꯦ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯇꯒꯤꯅꯤ ꯈꯟꯅ ꯍꯤꯡꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯃꯈꯣꯏ ꯇꯥꯖꯧ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯦꯟꯖꯕꯅ ꯂꯣꯏꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯇꯔꯨꯕꯤꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯌꯤꯡꯕꯤꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯃꯍꯥꯛ ꯂꯩꯔꯕꯅꯤ ꯑꯌꯤꯡꯕꯤꯅ ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯔꯒ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤꯗꯨ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯅꯨꯄꯤꯗꯨꯗ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯦꯞꯂꯛꯂꯤꯕꯁꯦ 6-7ꯂꯛꯇꯤ ꯁꯨꯔꯛꯂꯤ ꯁꯛꯈꯪꯗꯕ ꯀꯅꯥ ꯑꯃ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯕꯗꯤ ꯈꯪꯅꯗ꯭ꯔꯦ ꯌꯨꯝ ꯑꯁꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯣꯏꯅ ꯂꯦꯞꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯐꯝ ꯊꯣꯛꯏ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒ ꯃꯍꯥꯛꯀ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕ ꯌꯨꯝꯁꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯣꯏ ꯃꯥꯒꯤꯁꯤꯗꯤ ꯇꯣꯏꯈꯠꯂꯛꯂꯤ ꯁꯣꯏꯗꯅ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩꯅꯗꯤ ꯃꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯅꯠꯇꯦ ꯑꯩꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯁꯤꯔꯅꯦ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤ ꯆꯤꯡꯂꯦꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯀꯅꯥꯗꯨꯅ ꯅꯪꯅ ꯑꯗꯨꯛ ꯄꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯀꯅꯥ ꯂꯥꯛꯂꯒꯦ ꯅꯍꯥꯟꯈꯩꯗꯤ ꯋꯥꯐꯝ ꯑꯗꯨ ꯂꯣꯠꯇꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯅ ꯃꯍꯥꯛ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯁꯨꯝꯕꯗꯨꯕꯨ ꯈꯪꯅꯤꯡꯕꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯗꯣꯛꯇꯨꯅ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯥꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯍꯦꯛ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯦꯞꯂꯩ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯁꯛ ꯈꯪꯗꯦ ꯌꯨꯝ ꯑꯁꯣꯝꯗ ꯌꯦꯡꯂꯒ ꯍꯦꯛꯇ ꯂꯦꯞꯂꯩ ꯃꯥꯕꯨ ꯀꯅꯥ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥ ꯂꯦꯞꯂꯒꯦꯅꯦ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯌꯨꯝꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯛꯂꯤꯕꯁꯦ 6-7ꯂꯛꯇꯤ ꯁꯨꯔꯛꯂꯤ ꯀꯅꯥꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯍꯦꯛ ꯈꯔ ꯆꯪꯁꯤꯟꯕꯒ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯃꯥꯕꯨ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯏ ꯅꯨꯄꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯕ ꯑꯁꯦꯡꯕꯅꯤ ꯃꯍꯥꯛꯇꯨꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ
Kanabu oinige leikaigi mi sum oiringda. Leikaigi mi di khak oiroi. Maram leitani hekta migi thongala sid laktuna leplaba hongnadi. Makoi ta songna khangba mi oidoiro. Aina bu karamna khangani. Aina bu basunate swaigi mi dum oiramida. Tu thongalda hosik leplibase amukta yengbiyo. Mahak asi aina haizariba misak asi amukta yengbiyo. Masak khangba haina amukta yengbiyoba. Karaga singnaba phaurakpani adumnaga magi nupina thongalda mi du leiri yengo haina hairikpaduda mathamoida khangyeng yengningbam phaurakli. Aduna mahak tapna haugattuna mamaydu thongalamda leithoktuna yengi. Yenglubada uri nupi ama yumlumda mamay onsinduna yengboi kariboi tongna leptuna leiribadu. Madubu ubada amukasu magi mathamoidu swai lawi ayengbina. Urabra mahak asibu kana hoidoino. Makoi tasawna masak khangba miro. Khangli lepliba nupidu naksina urudrabasu. Labna ubu magi saktam maduda mahak adu kanano haiba chinglembuna khangli. Adubu karamna misak adu khangi haiduna magi nupi asida masilduna hairuni. Haiba yaba wana temadu mathamoida singnaramadu sumli haizai mathanata. Karino nangna mafam asida amuk lakliba. Mafam asi lakpagi maramna kari. Nangna mafam asi lakpa taruk taretlak suri haiba. Nangise ingna leisadiba aigi mung asibu machet tanamuk thugagi khana laklibra. Nangdi mi phattani nangdi mi hatpini. Yumfam asida nangi khungul machet amata phau tahaloi. Aigi punsida nangi saruk yaude. Nang kanano haiba hausikti aina masak khangde. Mapuroibage dugumma tawaduda ayengbina hangi. Kaithaubirage. Adu muna namituna thongalda lepliba nupisi yenglibaduba. Nupisi masak khanglabro kanano nupisiba. Wakal taraktuna mamay leisinduna tapna hai. Kanana khangbanuda khangde. Khangde haiba. Khangde angawbi urumgani. Oiroi. Mahak angawbi khak oiroi. Yung masiga mari lengnaba mi ma soidana oigani. Nangbu ngawrabo. Imung asida kana lei haiba nangnina khanglaba natro. Kana oidorige sibo. Masak khangba nate. Magi matawsina aigi thamoida chingnaba madi ipawhali. Hena khanjilurunu si. Khanjindaba ngamte. Makoi taso. Nang ngaktang sig leibiram. Ai magi manakta saluge. Mabu kanano hangluge. Kaino nang haiduba. Masak masak khangba mi sunate. Thangep lammi lakhano. Nang siroidro. Thokinu leyo. Kaishu tawroi. Ai amtang thoknaga yengiba. Maga warisu yamna sananingi. Ma kanano haibadudadi ai khangnaba honageba. Angawbisiga manangi haribro nangbo. Chingnaribasi koknaba upay ama thibadi faidana. Chingnaruno haib kana oidorigi map. Kuiroi ai phathoki. Hairaga sumangda kumthai mamit aduna sumdring yek makhong thangduna chatli. Mahakna dum hek chatpaga thongalda lepna leiramba nupidu mamai awang onduna makhong thangduna muk chatkre ayingbina haizai. Amuk chatkre. Masaksi khanghaude. Aina hek tokpaga manekta chatkiba. Aina thoklakpagi maramse mahakna sukatan khanglamba tai. Adunabu asumna tauribani. Yumsidagi mahakna kari apama leiba sano. Mahaktu satkrabanina masu mamay leiduna yumlumda oina sanglakli. Chinglemba mahagi nupida muna yengduna mathamoy aduda haisay. Lotsinduna thamlibu wase. Mahakna singnakraba sana. Phumduna thamba wase. Mana khanglakpa mukupta kari oiba. Karigina mahakna mafam asida muklakliba. Mafam asiga mahakka maripungda tanakraibase. Mahak khangdaba sana. Ingna sikna leizariba imungase. Pukpattabi nangna maramoiduna hek kaihalaba. Nangbu ina soidana hatkani. Nangbu hatpa ingamgani. Ayengbina sangsinduna hai. Satkre, aina hek thokpaga mahak hekta satkini. Masibu karigino. Nubu kanana khangbu puano. Maram amadi leifam thoina. Uranbi oirini. Oiroi. Uranbanabu ayuk nungthilda uranba chatnabro. Nangna khangda tawrini. Ayuk nungthilda chatpa huran mayam leibani. Khangdre, ai khangdre. Oiri matawsida ai koka ngawba sani. Yari hena khanjilunu. Adugi saru isingkida oina thakki. Amta lauthoro. Ayingbi imungda sangkre chinglemba mamayda thongalamda onduna amuka yengi. Wafam asi taraina lawba yaroidawri. Mahakna thongalda laktuna lepnaraba asi taruk taretlak surakle hairi. Mana karigumma kharadi yung masidagi pamni madu tidoktaba khangdoktaba yaroidawri.
ꯑꯌꯤꯡꯕꯤꯁꯨ ꯋꯥꯈꯜ ꯑꯗꯨꯗ ꯏꯁꯤꯡ ꯁꯤꯡꯗꯅ ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯗꯁꯨ ꯃꯕꯨꯛ ꯅꯤꯡꯁꯪꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯍꯧꯁꯤꯡꯈ꯭ꯔꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯅꯥꯕ ꯐꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯅꯥꯕ ꯐꯔꯕꯗ ꯃꯥꯒꯤ ꯑꯋꯥꯕ ꯈꯔꯗꯤ ꯐꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯊꯕꯥꯇꯣꯟꯁꯨ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯌꯨꯛꯇ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯉꯁꯤꯗꯤ ꯆꯤꯡꯂꯦꯝꯕꯁꯨ ꯊꯕꯛ ꯆꯠꯇꯦ꯫ ꯃꯆꯜꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯀꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯧꯏ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯣꯏꯅ ꯂꯩꯊꯣꯛꯂꯦ꯫ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯍꯧꯒꯠꯅꯔꯣ, ꯏꯅꯝꯃ ꯂꯣꯏꯁꯤꯜꯍꯧꯔꯒꯦ꯫ ꯌꯥꯅꯤ ꯏꯅꯝꯃ, ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯏꯅꯝꯃ ꯑꯗꯨꯝ ꯇꯧꯒꯦ, ꯍꯧꯒꯠꯂꯣ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯏꯅꯝꯃ ꯍꯧꯒꯠꯂꯦꯀꯣ? ꯍꯣꯏ ꯍꯣꯏ, ꯅꯈꯣꯏ ꯈꯥꯝꯗꯣꯛꯂꯒ ꯂꯩꯔꯨꯔꯣ꯫ ꯊꯕꯥꯇꯣꯟ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯆꯟꯅꯨꯄꯤꯗ ꯇꯞꯅ ꯍꯥꯏꯔꯤ, ꯊꯕꯥꯇꯣꯟ, ꯂꯥꯎ ꯏꯅꯦ ꯍꯣꯏꯗ ꯆꯠꯁꯤ꯫ ꯏꯅꯦꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯨꯁꯤ꯫ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯈꯨꯝꯃꯤ, ꯍꯣꯏ ꯇꯥꯆꯧ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯥꯃꯤꯟ ꯑꯃꯠꯇ ꯃꯈꯣꯏꯅ ꯑꯌꯤꯡꯕꯤꯒꯤ ꯃꯐꯝꯗ ꯐꯪꯍꯜꯂꯝꯗꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯑꯄꯪꯕꯤꯅ ꯍꯥꯏꯒꯗ꯭ꯔꯥ, ꯃꯄꯨꯔꯣꯏꯕꯁꯤ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯂꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯊꯥꯁꯨ ꯃꯍꯥꯛꯅ ꯊꯥꯖꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗ ꯃꯅꯦ ꯍꯣꯏꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ, ꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏ꯫ ꯊꯥꯒꯣꯏꯅ ꯃꯃꯤꯠꯇꯨ ꯐꯜꯂꯞ ꯅꯥꯀꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯅꯦꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯪꯃꯤꯟꯅꯩ꯫ ꯊꯕꯥꯇꯣꯟꯅ, ꯏꯅꯦ ꯋꯥꯐꯝꯁꯤ ꯁꯨꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯀꯔꯤꯒꯤ ꯂꯨꯅꯤ? ꯏꯅꯦ ꯂꯩꯔꯤꯕꯁꯤꯗꯤ ꯏꯅꯦꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯌꯦꯡꯉꯨꯅꯤ, ꯃꯗꯨꯒ ꯅꯨꯄꯤ ꯇꯧꯉꯝꯕꯤꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯡꯒꯥꯜ ꯑꯁꯤ ꯂꯥꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯁꯤ ꯂꯦꯞꯂꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕ ꯏꯅꯝꯃꯁꯤꯅ ꯍꯦꯟꯅ ꯆꯤꯡꯅꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯅꯝꯃꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯑꯩꯉꯣꯟꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ꯫ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯔꯦ꯫ ꯏꯇꯠ ꯇꯠꯇꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ, ꯌꯨꯝꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯍꯪꯗꯨꯅꯇ ꯂꯩ꯫ ꯑꯩ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯋꯥꯅꯤꯅꯦ꯫ ꯊꯥꯒꯣꯏꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯂꯥꯛꯇꯨꯅ ꯀꯥꯏꯍꯧꯔꯔꯤꯕꯁꯤꯕꯣ? ꯇꯧꯉꯝꯕꯤ ꯅꯨꯄꯤꯗꯣ ꯏꯀꯥꯏꯕꯁꯨ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯦꯅꯦ꯫ ꯃꯍꯥꯛ ꯀꯩꯪꯈꯣꯜ ꯑꯁꯤꯒ ꯃꯔꯤ ꯑꯝꯇ ꯊꯣꯛꯅꯕ ꯅꯠꯇꯦ꯫ ꯃꯥꯒ ꯈꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯈꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯁꯛ ꯁꯛ ꯇꯧꯔꯛꯂꯤꯕ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯍꯦꯟꯗꯣꯛꯅ ꯈꯪꯂꯤꯕꯅꯤ꯫ ꯈꯪꯅ ꯈꯪꯅ ꯀꯥꯏꯍꯧꯔꯔꯤꯕꯅꯦꯕ ꯃꯥ꯫ ꯊꯕꯥꯇꯣꯟꯅ, ꯌꯥꯝꯅ ꯇꯧꯉꯝꯕꯤ ꯅꯨꯄꯤꯅꯤꯗ ꯑꯗꯨꯕꯨꯗꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯑꯣꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯨꯟꯅꯕ ꯊꯧꯔꯥꯡꯂꯝꯕ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯕ ꯌꯨꯝ ꯑꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ꯫ ꯃꯗꯨꯒꯤ ꯃꯧ ꯃꯆꯥꯗꯣ ꯐꯔꯣꯏꯗꯧꯔꯤ꯫ ꯃꯥꯅ ꯁꯤꯗ ꯂꯥꯛꯏ ꯂꯥꯛꯏ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯊꯦꯡꯅꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯦꯛ ꯃꯥꯕꯨ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯦ ꯃꯥ ꯑꯩꯅ ꯐꯨꯔꯒ ꯇꯥꯟꯈꯤꯗꯧꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯑꯩꯗꯤ ꯊꯦꯡꯅꯔꯕꯅꯤꯅꯦ, ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩꯅ ꯊꯦꯡꯅꯕ꯫ ꯃꯃꯥꯏꯗꯣ ꯌꯨꯝꯂꯣꯝꯗ ꯑꯣꯟꯗꯨꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯗꯣꯏꯕ꯫ ꯑꯗꯨꯒ ꯑꯌꯤꯡꯕꯅ ꯍꯦꯛ ꯈꯔ ꯊꯣꯛꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤꯗꯣꯏꯕ꯫ ꯑꯗꯨꯗꯤ ꯃꯥꯒꯤꯁꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯂꯣꯏ꯫ ꯏꯅꯦ, ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯁꯨꯝꯅ ꯇꯧꯅꯣ ꯍꯥꯏꯅ ꯐꯖꯅ ꯋꯥ ꯍꯥꯏꯍꯧꯔꯨꯕꯅ ꯐꯒꯗ꯭ꯔꯥ ꯁꯤꯅꯤ꯫ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯏꯅꯝꯃꯁꯤꯅ ꯍꯦꯟꯅ ꯆꯤꯡꯅꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯋꯥꯁꯦ ꯀꯔꯤꯒꯨꯝꯕ ꯏꯅꯝꯃꯁꯤꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯏꯅꯝꯃꯁꯤ ꯀꯔꯤ ꯑꯣꯏꯅꯤ? ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯧꯈꯤꯅꯤ? ꯁꯣꯏꯗꯅ ꯁꯥꯎꯗꯨꯅ ꯃꯄꯥꯝꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯥꯡꯖꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯋꯥ ꯍꯥꯟꯅ ꯍꯥꯏꯍꯧꯔꯨꯕꯅ ꯐꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯨꯝꯅ ꯇꯧꯕꯅ ꯐꯅꯤꯅꯦ꯫ ꯑꯩ ꯌꯥꯎ ꯍꯥꯏꯔꯕꯁꯨ ꯌꯥꯎꯒꯦ꯫ ꯏꯃꯨꯡ ꯑꯁꯤ ꯃꯥꯅ ꯊꯨꯒꯥꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯋꯥ ꯍꯥꯏꯔꯨꯁꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯥꯏꯀꯩ ꯑꯁꯨꯝꯅ ꯂꯥꯛꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯑꯩ ꯃꯥꯕꯨ ꯊꯦꯡꯅꯖꯩꯒꯦ꯫ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯦ꯫ ꯑꯆꯣꯠꯄ ꯃꯈꯨꯠꯇꯨ ꯐꯗꯤ ꯑꯃꯗ ꯇꯩꯊꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯥꯏꯖꯩ, ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣ? ꯑꯃꯠꯇ ꯁꯤꯗꯕꯨ ꯂꯩꯇꯦꯅꯦ꯫ ꯏꯅꯦ ꯍꯣꯏꯗꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯅ ꯆꯠꯂꯨꯕꯅ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯉꯥꯁꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯅꯦ ꯍꯣꯏꯗ ꯆꯠꯂꯤ꯫ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯍꯪꯉꯤ, ꯊꯣꯏꯕꯤ, ꯅꯅꯦ ꯊꯕꯥꯇꯣꯟ ꯍꯣꯏ ꯅꯣꯏꯗ ꯂꯥꯛꯄ꯭ꯔꯣ? ꯂꯥꯛꯄꯅꯦ, ꯏꯕꯣꯛꯀꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯌꯤꯡꯕꯤ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯣꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯅꯦ ꯊꯥꯒꯣꯏꯒꯤ ꯀꯥ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯤ꯫ ꯀꯥꯗꯨꯒꯤ ꯊꯣꯡ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯀꯥ ꯃꯅꯨꯡꯗ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯃꯍꯥꯛ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯇꯔꯨꯕꯤꯕꯨ ꯍꯥꯠꯂꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯉꯝꯅꯤꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ
ꯑꯌꯤꯡꯕꯤꯒꯩꯒ ꯍꯦꯛ ꯀꯥꯏꯅꯍꯜꯂꯕ ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯅꯤ, ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯉꯛꯏ꯫ ꯇꯔꯨꯕꯤ ꯍꯥꯏꯅ ꯄꯜꯂꯤꯕ ꯃꯤꯡꯁꯤ ꯃꯥꯅ ꯑꯃꯨꯛꯇ ꯃꯃꯥꯡꯗ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯉꯛꯏ꯫ ꯅꯥꯀꯜ ꯑꯗꯨꯗ ꯊꯩꯖꯤꯟꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯏ꯫ ꯊꯥꯒꯣꯏꯅ, ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦ꯫ ꯃꯥꯅ ꯀꯔꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯗꯅ ꯏꯃꯧꯒ ꯅꯪꯒꯕꯨ ꯀꯥꯏꯅꯍꯟꯗꯣꯔꯤꯕ? ꯏꯅꯦ ꯂꯩꯔꯤ, ꯃꯃꯥꯏꯗꯨꯗ ꯄꯤꯟ ꯁꯤꯆꯤꯜꯂꯒ ꯇꯥꯟꯒꯦꯅꯦ꯫ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯀꯥꯏꯍꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯍꯥꯛꯅ ꯁꯤ ꯂꯥꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯍꯦꯛ ꯃꯥꯕꯨ ꯊꯦꯡꯅꯕꯗꯅꯦ ꯃꯁꯝꯗꯣ ꯈꯨꯠꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗꯅꯗꯤ ꯈꯛꯇꯣꯛꯂꯣꯏ꯫ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯑꯌꯤꯡꯕꯤꯅ ꯇꯥꯔꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯍꯥꯟꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯩꯔꯛꯄ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯔꯨꯕꯤ ꯀꯧꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯑꯃꯁꯨ ꯆꯨꯝꯂꯛꯏ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯩ ꯍꯥꯏꯕꯗꯨ꯫ ꯊꯕꯥꯇꯣꯟ ꯑꯃꯨꯛ ꯍꯥꯏ, ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯅꯝꯃꯅ ꯇꯥꯆꯧꯁꯦ ꯅꯨꯄꯤ ꯍꯥꯟꯅ ꯊꯤꯔꯝꯂꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯈꯪꯍꯜꯂꯛꯄꯗ ꯏꯃꯨꯡ ꯑꯁꯦ ꯄꯨꯀꯥꯏ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯦ, ꯑꯩꯒꯤ ꯋꯥꯗꯤ ꯃꯥꯕꯨ ꯁꯤꯗ ꯊꯦꯡꯅꯕ ꯉꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯍꯥꯏꯔꯨꯕꯅ ꯐꯅꯤꯀꯣ꯫ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯑꯌꯦꯡꯕꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯗꯨꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯂꯦ꯫ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯈꯪꯍꯧꯗꯅ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯊꯥꯒꯣꯏꯅ ꯍꯥꯏ, ꯐꯥꯔꯦꯁꯦ, ꯅꯈꯣꯏꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨ ꯏꯕꯨꯡꯉꯣ꯫ ꯃꯥꯅ ꯍꯪꯂꯁꯨ ꯃꯁꯛ ꯈꯪꯗꯦ, ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯒꯅꯤꯗꯅ ꯍꯥꯏ꯫ ꯃꯦꯝꯃ, ꯅꯪꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏꯅꯦ, ꯏꯅꯦꯅ ꯐꯅꯕ ꯁꯤꯃꯤꯗ ꯍꯌꯦꯡꯃꯛ ꯏꯅꯦ ꯃꯈꯣꯏꯗ ꯆꯠꯀꯦ, ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯔꯨꯒꯦ꯫ ꯃꯆꯥꯅꯨꯄꯤꯗ ꯉꯝꯕꯤꯁꯦ ꯐꯖꯤꯟꯗꯨꯅ ꯊꯝꯃꯣꯏꯗꯅ ꯍꯥꯏꯔꯨꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯏꯅꯦ ꯑꯩꯁꯨ ꯌꯥꯎꯒꯦ, ꯃꯥꯕꯨ ꯊꯤꯅ ꯑꯃꯨꯛꯇ ꯉꯥꯡꯒꯦ ꯑꯩ꯫ ꯃꯗꯨ ꯌꯥꯗꯦ, ꯅꯪ ꯌꯥꯎꯕ ꯌꯥꯗꯦꯅꯦ꯫ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯄꯨꯟꯁꯤꯟꯅꯕ ꯌꯥꯔꯣꯏ, ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯁꯛ ꯐꯥꯎꯕ ꯎꯕꯗ ꯊꯩꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯃꯥꯅ ꯅꯃꯥ ꯅꯄꯥꯗꯨꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯣꯠꯈꯤ, ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈꯤꯕꯅꯤ ꯃꯥꯅ꯫ ꯅꯪꯕꯨꯁꯨ ꯃꯥꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯜꯗ ꯎꯪꯗꯨꯅ ꯊꯝꯈꯤꯕ꯫ ꯃꯍꯥꯛꯀꯨꯝꯕꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯈꯛ ꯁꯥꯕ ꯌꯥꯔꯣꯏ꯫ ꯏꯅꯦ ꯐꯥꯎꯕ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯈꯜꯂꯒ ꯏꯃꯨꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯏꯅꯦ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕꯒꯤ ꯃꯇꯧ ꯑꯃꯠꯇ ꯎꯠꯀꯅꯨꯀꯣ꯫ ꯍꯣꯏꯅꯦ꯫ ꯊꯕꯥꯇꯣꯟ ꯑꯃꯨꯛ, ꯑꯩ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯏꯅꯦ, ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯩ꯫ ꯏꯅꯦ ꯏꯊꯟꯗ ꯆꯠꯂꯒꯦ ꯍꯥꯏꯕ ꯌꯦꯡꯉꯣꯏ, ꯋꯥꯐꯝꯁꯦ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯜꯂꯁꯤ, ꯃꯈꯥ ꯁꯝꯊꯔꯒꯨꯝꯁꯤ꯫ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇꯒꯤ ꯋꯥꯐꯝꯁꯦ ꯑꯌꯤꯡꯕꯤꯅ ꯈꯪꯈ꯭ꯔꯦ ꯈꯜꯂꯣ, ꯁꯣꯏꯗꯅ ꯌꯨꯝ ꯀꯥꯏꯅꯤ꯫ ꯁꯤꯗ ꯇꯦꯟꯁꯤꯜꯂꯁꯤ, ꯏꯅꯦ ꯍꯌꯦꯡꯃꯛ ꯁꯣꯏꯗꯅ ꯆꯠꯂꯒꯦ, ꯑꯗꯨꯒ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯔꯝꯂꯒꯦ꯫ ꯍꯣꯏ ꯏꯅꯦ꯫ ꯑꯌꯤꯡꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝ ꯃꯍꯥꯛ ꯀꯞꯄꯤ꯫ ꯀꯔꯝꯕ ꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯞꯂꯣꯏ? ꯍꯥꯏꯌꯨꯅꯤ, ꯀꯔꯝꯕ ꯅꯨꯄꯤꯅ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯒꯅꯤ? ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯏꯁꯥꯅ ꯌꯥꯅ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯒꯗꯕꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯥꯎꯅ ꯃꯤꯅꯝꯈꯤꯕꯅ ꯋꯥꯐꯝ ꯑꯁꯤꯃ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯈꯪꯍꯧꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯃꯍꯥꯛ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯥ ꯀꯞꯂꯤ꯫ ꯍꯥꯏꯖꯩ, ꯀꯔꯤꯒꯤꯅꯣ ꯍꯦ ꯅꯣꯡꯗꯝꯕ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯤꯕ? ꯑꯁꯨꯛ ꯆꯥꯎꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯤꯠꯅꯝꯂꯕ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯣ ꯉꯁꯤꯗꯤ ꯆꯨꯝꯂꯦ꯫ ꯑꯩ ꯑꯁꯤ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯦ꯫ ꯑꯩ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯃꯤꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯉꯥꯏꯅꯈꯤꯅꯤ? ꯅꯍꯥꯟꯈꯩ ꯊꯣꯡꯒꯥꯜꯁꯤꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯝꯂꯕ ꯑꯩꯅꯗꯤ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯕ꯫ ꯃꯈꯣꯏ ꯃꯌꯥꯝꯅꯗꯤ ꯃꯥꯕꯨ ꯇꯥꯊꯤꯕꯒꯤ ꯋꯥ ꯉꯥꯡꯂꯤ꯫ ꯃꯥ ꯑꯃ ꯍꯤꯡꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯔꯝꯂꯤꯕ? ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯃꯍꯥꯛꯀ ꯑꯁꯨꯝꯅ ꯈꯥꯏꯅꯈꯤꯕ? ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯑꯁꯤ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯈꯥꯡꯕ ꯉꯝꯗ ꯃꯍꯥꯛ ꯀꯞꯄꯤ꯫ ꯀꯔꯝꯅꯗꯤ ꯄꯦꯟꯊꯣꯛꯀꯅꯤ? ꯃꯍꯥꯛ ꯃꯊꯃꯣꯏ ꯋꯥꯖꯩ꯫ ꯁꯥꯒꯠꯂꯛꯂꯤꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯅꯥꯀꯜ ꯈꯖꯤꯛ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤ꯫ ꯃꯃꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯌꯦꯡ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯇꯧ ꯑꯃꯗ ꯃꯍꯥꯛ ꯌꯦꯡꯂꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ꯫ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯇꯔꯨꯕꯤꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯇꯔꯨꯕꯤ ꯉꯁꯤꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯄꯨꯡꯇꯥ ꯇꯥꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫
ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯍꯜꯂꯛꯄꯤ ꯑꯣꯏꯗꯨꯅ ꯃꯄꯥꯝꯗ ꯂꯩꯔꯝꯂꯤ꯫ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯅ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕꯤꯔꯤ꯫ ꯃꯗꯨꯒꯤ ꯆꯩꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯐꯪꯂꯤ꯫ ꯃꯅꯦ ꯃꯀꯨꯕꯨ ꯃꯍꯥꯛꯅ ꯑꯣꯠꯈꯤꯕ, ꯃꯄꯨꯔꯣꯏꯕꯗꯒꯤ ꯏꯖꯠ ꯇꯥꯕꯤ ꯂꯧꯅꯕ ꯍꯣꯠꯅꯈꯤꯕ, ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯂꯩꯍꯜꯂꯤ꯫ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯌꯨꯝ ꯑꯃꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯍꯦꯛꯇ ꯆꯠꯅꯤꯡꯏ꯫ ꯊꯣꯡꯒꯥꯜ ꯑꯁꯤ ꯂꯦꯞꯇꯨꯅ ꯌꯨꯝꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯂꯨꯕꯗꯤ ꯈꯛ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯁꯤ ꯇꯔꯨꯕꯤ ꯋꯥꯈꯜ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯑꯅꯤꯁꯨꯕꯤ ꯅꯨꯄꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯕꯁꯤꯗ ꯃꯍꯥꯛ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯐꯠꯇꯕ ꯃꯍꯩꯅꯤ꯫ ꯈꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯒꯣꯏꯅ ꯍꯦꯛꯇ ꯂꯥꯛꯂꯛꯏ꯫ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯁꯤꯗ ꯅꯪꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯂꯦꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯧꯉꯝꯕꯤ, ꯏꯀꯥꯏꯗꯕꯤ, ꯃꯐꯝꯁꯤꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ! ꯋꯥꯍꯩ ꯑꯁꯤꯗ ꯇꯔꯨꯕꯤ ꯃꯃꯩ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡ ꯂꯦꯝꯕ ꯃꯆꯟꯅꯨꯄꯤ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯃꯅꯦ ꯊꯥꯒꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯊꯥꯒꯣꯏꯅ ꯃꯈꯥ ꯇꯥꯏ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯌꯨꯝꯁꯦ ꯅꯪꯅ ꯑꯃꯨꯛ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ, ꯆꯠꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯍꯦꯛ ꯂꯥꯛꯅꯕ ꯅꯪꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯍꯦꯛꯇ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯇꯔꯨꯕꯤꯅ, ꯏꯅꯦ, ꯑꯩ ꯌꯨꯝꯁꯤꯕꯨ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯏꯁ, ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯀꯥꯏꯅ ꯅꯆꯤꯟꯗꯨ ꯑꯣꯏꯅ ꯊꯨꯒꯥꯏꯌꯨꯔꯥ ꯅꯪ? ꯅꯪꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯂꯦꯞꯂꯦ꯫ ꯂꯩꯔꯤꯕ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤ ꯈꯜꯂꯤ? ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯍꯜꯂꯒꯗꯧꯔꯤ꯫ ꯏꯕꯦꯝꯃ, ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯣ꯫ ꯅꯪꯒ ꯃꯐꯝ ꯑꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥ ꯆꯤꯡꯂꯦꯝꯕꯁꯦ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ꯫ ꯆꯠꯂꯣ ꯆꯠꯂꯣ! ꯏꯅꯦ, ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯏ꯫ ꯑꯩ ꯀꯔꯤꯁꯨ ꯌꯨꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯣꯏ꯫ ꯏꯊꯟꯇ ꯋꯥꯈꯜ ꯇꯥꯖꯔꯛꯄ ꯃꯤꯀꯨꯞꯇ ꯅꯤꯡꯉꯝꯗꯕꯅ ꯏꯁꯥ ꯏꯊꯟꯇ ꯂꯩꯕ ꯐꯥꯎꯕ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯑꯩꯒꯤ ꯏꯈꯣꯡ ꯑꯁꯤ ꯍꯦꯛꯇ ꯊꯥꯡꯈꯤ꯫ ꯑꯣ, ꯊꯥꯡꯂꯛꯀꯅꯣ ꯍꯥꯏꯕ? ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯅꯈꯣꯡꯗꯣ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯝꯃꯨ꯫ ꯂꯥꯛꯀꯅꯨ, ꯁꯤꯗ ꯁꯨꯛꯂꯥꯛ ꯂꯥꯛꯀꯅꯨ ꯅꯪ꯫ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯊꯕꯥꯇꯣꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ ꯏꯅꯝꯃꯒꯤꯁꯦ, ꯏꯅꯝꯃꯒꯤ ꯏꯖꯠ ꯗꯥꯕꯤ ꯄꯤꯈꯤꯗꯦ ꯍꯥꯏꯗꯅ ꯌꯨꯝꯁꯦ ꯊꯨꯒꯥꯏꯕ ꯂꯥꯛꯏꯔꯕ? ꯏꯅꯝꯃꯅ ꯄꯥꯝꯂꯤꯕꯁꯦ ꯁꯦꯜ ꯀꯌꯥꯅꯣ? ꯑꯩꯈꯣꯏ ꯁꯨꯅꯕ ꯄꯤꯒꯦ꯫ ꯑꯗꯨꯕꯨ ꯏꯅꯝꯃ, ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯤꯕ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯒꯤ ꯌꯨꯝꯕꯥꯜ ꯑꯁꯤꯕꯨꯗꯤ ꯈꯛ ꯊꯨꯒꯥꯏꯕꯤꯅꯨ꯫ ꯏꯕꯦꯝꯃ, ꯏꯅꯝꯃ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯦ꯫ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯁꯥꯒꯤ ꯏꯖꯠ ꯄꯨꯝꯕꯁꯨ ꯏꯁꯥ ꯏꯊꯟꯗ ꯌꯣꯟꯊꯣꯛꯂꯨꯔꯦ꯫ ꯏꯅꯝꯃ ꯀꯅꯥꯒꯤ ꯃꯈꯥꯗ ꯌꯦꯠꯂꯣꯏ? ꯊꯥꯒꯣꯏꯅ, ꯃꯈꯥ ꯇꯥꯗꯨꯅ ꯂꯩꯔꯅꯨꯅꯦ ꯇꯧꯉꯝꯕꯤ, ꯆꯠꯂꯣ ꯍꯥꯏꯕꯅꯦ, ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯏꯃꯧ ꯑꯗꯨꯅ ꯎꯔꯒ ꯁꯣꯏꯗꯅ ꯋꯥ ꯌꯥꯝꯅꯕ ꯇꯥꯔꯦ꯫ ꯆꯠꯂꯣ! ꯑꯃꯨꯛ ꯍꯟꯅ ꯁꯤꯗ ꯂꯥꯛꯀꯅꯨ ꯅꯪ꯫ ꯅꯁꯛꯇꯣ ꯁ꯭ꯋꯥꯏꯗ ꯁꯨꯛꯎꯠ ꯎꯠꯂꯅꯨ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ, ꯌꯥꯔꯦ ꯆꯠꯂꯣ! ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯔꯤꯡꯖꯨꯝ ꯑꯗꯨꯗ ꯍꯦꯛꯇ ꯏꯜꯂꯤ꯫ ꯇꯟꯖꯥꯁꯤꯗ ꯅꯥꯀꯜ ꯑꯃꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ! ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ꯫ ꯑꯌꯤꯡꯕꯤ ꯐꯤꯕꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥꯇꯣꯟꯅ꯫ ꯀꯩꯅꯣ ꯏꯅꯝꯃꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯀꯩꯒꯤ ꯏꯆꯦꯅꯣ? ꯊꯥꯒꯣꯏꯅ ꯇꯔꯨꯕꯤꯗ, ꯏꯕꯦꯝꯃ, ꯅꯪ ꯆꯠꯍꯧꯔꯣ ꯌꯥꯔꯦ꯫ ꯇꯔꯨꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛꯀ, ꯏꯆꯦ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯏꯆꯦꯅ ꯇꯥꯕꯤꯈꯣ꯫ ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯁꯤ ꯃꯁꯛ ꯈꯪꯕ ꯃꯤ ꯅꯠꯇꯦꯅꯦ꯫ ꯏꯅꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯍꯥꯛ ꯑꯁꯦ ꯁꯥꯒꯩꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯉꯛꯏ꯫ ꯊꯥꯒꯣꯏꯅ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯀꯅꯥꯒꯤ ꯃꯥꯕꯨ ꯃꯧꯅꯣ? ꯅꯠꯇꯦꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯂꯣꯠꯄꯤꯔꯅꯨ꯫ ꯑꯩ ꯑꯁꯦ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯂꯦ꯫ ꯏꯆꯦꯒꯤ ꯃꯀꯥꯗ ꯑꯩꯅ ꯌꯦꯠꯂꯨꯔ ꯃꯥꯜꯂꯦ꯫ ꯏꯆꯦ, ꯅꯅꯥꯎꯕꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯏꯆꯦꯒꯤ ꯃꯀꯥꯗ ꯌꯦꯠꯂꯔꯣꯏ꯫ ꯅꯅꯥꯎ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯍꯥꯏꯗꯨꯅ ꯁꯠ ꯄꯥꯛꯊꯩ꯫ ꯃꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯠ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯁꯦ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯕꯤꯅꯤ ꯑꯌꯤꯡꯕꯤ꯫ ꯑꯩ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯒ ꯍꯤꯡꯕ ꯄꯥꯝꯗꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯏꯆꯦꯕꯨ ꯂꯧꯁꯤꯟꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯏꯆꯦꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ꯫ ꯑꯩꯗꯤ ꯆꯠꯂꯒꯦ꯫ ꯑꯌꯤꯡꯕꯤ, ꯅꯪ ꯉꯥꯎꯔꯕꯣ? ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯏꯆꯦ, ꯃꯇꯝ ꯈꯔ ꯏꯆꯦꯒꯤ ꯃꯐꯝꯗ ꯌꯦꯠꯈꯤꯕꯒꯤ ꯁꯥꯎꯕꯤꯒꯅꯨꯀꯣ꯫ ꯅꯅꯥꯎ ꯆꯠꯂꯒꯦ꯫
ꯃꯁꯤꯗ ꯇꯥꯔꯨꯕꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯏꯅꯥꯎ ꯍꯥꯏꯅ ꯀꯧꯈꯤ. ꯏꯆꯦꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯤ. ꯅꯆꯦ ꯑꯩꯗꯤ ꯃꯤꯌꯥꯠꯄꯤꯅꯤ. ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ. ꯏꯔꯥꯜ ꯄꯨꯝꯅꯃꯛ ꯌꯣꯝꯗꯨꯅ ꯑꯩ ꯏꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯂꯩꯔꯨꯒꯅꯤ. ꯅꯪꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ. ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯕꯤꯅꯤ. ꯏꯆꯦꯅ ꯁꯤꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤꯕꯗꯣ ꯅꯪꯕꯨ ꯌꯦꯡꯖꯔꯤꯕꯅꯤ. ꯅꯪꯒꯤ ꯆꯦꯕꯨ ꯁꯥꯎꯒꯅꯨꯀꯣ. ꯅꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯐꯖꯅ ꯇꯧꯗꯨꯅ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯏꯅꯥꯎ. ꯏꯆꯦ, ꯉꯁꯤ ꯑꯁꯤꯅ ꯏꯆꯦꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯒꯦ. ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ. ꯏꯅꯥꯎ, ꯅꯪ ꯃꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨ. ꯃꯈꯣꯏꯕꯨ ꯂꯨꯅ ꯅꯤꯡꯉꯨꯀꯣ. ꯅꯪ ꯃꯈꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯤꯅꯝꯂꯝꯂꯕꯁꯨ ꯅꯪ ꯁꯥꯎꯒꯅꯨ. ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯤ. ꯏꯆꯦ ꯆꯠꯂꯒꯦ. ꯑꯃꯨꯛ ꯍꯟꯅ ꯏꯆꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ. ꯏꯅꯦ, ꯅꯃꯧ ꯆꯠꯂꯒꯦ. ꯕꯦꯝꯃ, ꯅꯅꯝꯃ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯞꯄꯤ. ꯃꯄꯨꯔꯣꯏꯕꯗꯗꯤ ꯃꯍꯥꯛ ꯀꯧꯗꯦ. ꯌꯦꯡꯕꯗꯤ ꯌꯦꯡꯂꯝꯂꯒ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯑꯃꯨꯛꯇꯪ ꯎꯏꯁꯤꯟ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯈ꯭ꯔꯦ. ꯑꯌꯤꯡꯕꯤꯅ ꯏꯆꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯇꯥꯟꯅꯒꯦ ꯇꯧꯏ. ꯃꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛꯀ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯐꯥꯏ. ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯤ. ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯈꯣꯡꯂꯣꯏꯅꯤ ꯅꯪꯗꯤ. ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯒꯅꯤ. ꯑꯌꯤꯡꯕꯤ, ꯅꯐꯝꯗ ꯆꯥꯎꯅ ꯃꯤꯅꯝꯂꯨꯕꯒꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯪꯅ ꯉꯥꯛꯄꯤꯌꯨ. ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯇꯨꯊꯩ. ꯃꯇꯝꯗꯨꯗ ꯑꯌꯤꯡꯕꯤꯅ ꯑꯗꯨꯝꯅ ꯇꯧꯏꯗꯦ ꯃꯈꯣꯏ ꯇꯥꯆꯧ. ꯑꯩꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ. ꯏꯆꯦ, ꯍꯧꯒꯠꯂꯨ. ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ. ꯍꯧꯒꯠꯂꯤ. ꯊꯥꯒꯣꯏꯅꯕꯨ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯏꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ. ꯅꯃꯧ ꯀꯔꯤꯁꯨ ꯈꯟꯖꯗꯦ. ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯁꯦ ꯍꯥꯏꯌꯨ. ꯑꯌꯤꯡꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯂꯞꯅ, ꯏꯅꯦ, ꯑꯩ ꯉꯝꯒꯅꯤ. ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯕ ꯉꯝꯒꯅꯤ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯥꯒꯣꯏꯅ ꯑꯌꯤꯡꯕꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯀꯞꯇꯨꯅ, ꯑꯗꯨꯅꯤꯗꯅ ꯏꯃꯧꯇꯅꯤ, ꯑꯩꯒꯤ ꯏꯃꯧꯒꯤ ꯁꯅꯥꯅꯦ. ꯃꯤꯠꯂꯨ ꯄꯤꯔꯥꯡꯂꯛꯇ ꯊꯃꯣꯏ ꯀꯥꯏꯅ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯑꯗꯨꯗꯤ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯎꯕꯤꯗꯅ ꯎꯐꯨꯜꯂꯛꯇ ꯃꯥꯡꯈꯤꯔꯝꯃꯤ.